ꯀꯩ ꯂꯩ ꯂꯩꯇꯦ ꯈꯪꯗꯦ ꯆꯤꯟꯗ ꯊꯤꯅ ꯉꯥꯡꯉꯗꯤꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯕꯅꯤ ꯑꯗꯨꯝ ꯁꯥꯎꯈ꯭ꯔꯅꯤ ꯃꯅꯨꯡꯗ ꯂꯈꯥ ꯐꯥꯎꯕ ꯂꯩꯁꯦ ꯆꯤꯟꯁꯦ ꯂꯩꯁꯦ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯍꯟ ꯑꯗꯨꯅ ꯂꯩꯁꯦ ꯌꯥꯝ ꯂꯨꯏ ꯂꯩꯗ ꯁꯨꯝ ꯍꯔꯥꯎꯕ ꯄꯣꯛꯏ ꯂꯩꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯏ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯣꯛꯄꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅꯗꯤ ꯈꯪꯉꯤ ꯍꯦꯔꯣꯖꯤꯠꯁꯦ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯃꯤꯡ ꯍꯥꯏꯔꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯔꯣ ꯑꯦꯝꯄꯨꯇꯤ ꯅꯥꯎ ꯀꯧꯕ ꯌꯨꯇ꯭ꯌꯨꯕꯔꯗꯣ ꯈꯪꯕꯤꯕ꯭ꯔꯥ ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯝꯄꯨꯇꯤ ꯅꯥꯎꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯁꯨꯡ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯐꯣꯂꯣ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯦꯝꯄꯨꯇꯤ ꯅꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯣꯡ ꯅꯤꯅꯤꯕꯨꯗꯤ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯍꯥꯞꯇꯕꯁꯦ ꯑꯩ खितंग मणिपुर चक्कनी है मतंगो अदुई मतंगद हाइदि सिनबा हौजरी है तारेको अदुगा आई हाइदि चटनब प्लान से होटनरी है तारे अदु कन्फर्म दी ओइद्री कन्फर्म ओइरगदि अदुम आई हाइजरकनी अदुना हाइदि कन्फर्म ओइदबिदा अइना मु जाया लाउथोगा चटपा ngमहुद्रगदि आइगि नुसिरबा चिनाव म्यामना आई कमेंट सेक्शन दा अदुम उबदा अदुम फंगेबको आइबु क्याम नुसियबो अदुदो हाइदि आइसु नुवाइजरो चकनी हायरगा चटपा ngमहुद्रगदि अदुना प्लान बुदि तौरी कन्फर्म ओइरदि अदुम हाइजरकनी अदुगा अइना ख्वाइ नुसिबदि आई ngasiगी टॉपिक से आइगे यूट्यूब की सब्सक्राइबर दी ब्रदर से ओइब्रादि खंगदे अदुबु पेज की फॉलोअर अमनिको अदो पेज की फॉलोअर ओइरगदि आइगे सब्सक्राइबर तोना सब माने बाइगिदि फेसबुक चंगबा कांदा पेज फॉलोअर गैसे असि फंबा कांदा आइगे सब्सक्राइबर तोना वाखन खल्लेबको अदुगा यूट्यूब चंगबा कांदा सब्सक्राइबर फंबा कांदा सब्सक्राइबर गैसु असिजु सब्सक्राइबर निकाले अमदुजु सब्सक्राइबर निकाले अदुना इना ब्रदर सिगी ममिंग को केनो कवे अखोइगी हेरोजित कवे अदुगा मागी मतांगदनि ngasiगी मतांगसे अदु माना खंगदे हुजिक आइना माबु फोन तौदोइ हाइबसे अदुगा मयामगा मागी रिएक्शन येंगमिनसि माना इबु याम नुसिना वाहि खरा हाइरकपगी आइना मागा फोन दा वारी सनागे खनबने अदुना मागा हाइबदि मागी कमेंट दो उच्चरके माना आइगोंदा मेसेज थारकपजे सि मयाम हाइबदि मेसेज से उबदा नुसिबा याम पोकपय वानि हाइबदि इचिनाव हाइदि पोकमिनबा नत्रगसु रिलेटिव नत्रगसु असुमाइना नुसिनगा माना हाइरकपदे याम हरावबा हाइतारे ब्रदर सिगी ममिंग हेरोजित लाइसम कवइबो माना आइजे ब्रो लाओ नानाव हेक्ता मतेंग पांगजगे हाइबको मसिगी वाहिजे ताबदा थमोइदा दम चिनजे मिगी चिनजिदा लोइना लोइरबने चिनजिगनि हाइदि चिनजि सरु पांदिना तानेको अदुना चिनजिदि हाइगिबदि मि थमोइदा नुंगाइखदि यार मि पुंगि कई लई लेते खान चिनदा थिनै ngangadiको माना आइना थिनै ngangabani अदुम सावखरनि मनुंगदा लखा फुको लेजे चिनजे लैजे सरु पांदे हाइजे याम चुमने हन अदुना लैसे याम लुई लैदा सुम हरावबो पोय लैदा सुम नुंगाइतबसु पोय अदो मसिगी मतांगसिदि नुंगाइबो पोकपगी मतांगनि हाइबा तारे ब्रदर सिना हाइरेजे याम नुक्सिबे वांदा ब्रो नानाव हेक्ता मतेंग पांगजगे लाओ सिनिबा अइना इनावगी युमदि कदाय वाइदेनो हंगबनिबा अदुना माना नंबोल हाय नंबोल कदाय वाइदेनो इसोक खंगिब्रा अदैदि आई इसोक से ताखरे नंबोल चटपदा अदुम फाव खोट तौरसु आइना प्रॉपर खंगदबा वानिबो बट नंबोल एरियादसु लैकाना हाइफेट ए अदुम खंगनि हाइबा तारे नंबोलदि अदुगा आइना हाइसे ब्रो सही क्या सुजरे मनुको आइना तदि इनाव वाना फलावना कौबसु नुगाइते इयाम बाइना कौबो नुगाइते माना नुगाइहिरो सही पियमगदि अदु सही कुंथ्रा माथोय सुयाबना आइना इनाव वाना कौजरेको अदुगा आइना याम सिंपल हंगबनिबको हाइबदि आइदि यार चटप कांदा आइगी सब्सक्राइबर खंगदे अदुगा आइगी नुक्सिबो इचिनाव खंगदे अदुगा डिजिबल इचिनाव खंगदे अदुगा आइना चटनिंगबा रिलेक्टेम चटनिंगबा अदुगा आई पुंगिंगदा पोकपदो अदु ngatani bain tawningi अदुगा अखोई खुमना कोई चिनाव सिंग थिंगनिबा अदुम सिदे पुंगिंगदा पोकजबन सिदेजिगा मी खराना अतो मसा मसा वखान दोंगालिबो हाबदि इराम मक्सिगा अदुम मक्सि आई अदुसिनो खंदे आइना पामबदो आई तवनिंगबदो अदु तवनिंगबदो आई पोकजबदो मदुमक नेनि म्याम शेयर तोय आई अदु तवनिंगी हाबे तारेबो उनानिंगी थेंगनानिंगी अदुगा चटनिंगी हाबे तारे अदुना आइना आदा चटप कान फ्लाइट चलगदि इसाई गाई पु यादबनिना अदु माना अदुमाइगा हाइरपदि याम नुक्सिबा हाइतारे अदुना आइना नंगी कार गा लेब्रा अखोइनि कोइबो खोटपा खरा
ꯆꯠꯀꯗꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄꯁꯨ ꯐꯪꯉꯁꯨ ꯅꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯄ ꯌꯥꯅꯤ ꯁꯤꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯑꯦꯜꯇꯣ ꯑꯃ ꯂꯩꯌꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯀꯤ ꯂꯥꯛꯇꯣꯏꯅꯤ ꯏꯌꯥꯝꯕ ꯍꯪꯉꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯅ ꯊꯕꯛ ꯆꯠꯄꯗ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯄꯨꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯁꯦ ꯑꯣ ꯑꯗꯨꯑꯣꯏꯗꯤ ꯏꯅꯥꯎ ꯁꯪꯕ ꯀꯥꯟꯗ ꯑꯗꯨꯝ ꯄꯥꯎ ꯄꯨꯟꯁꯤꯀꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯦ ꯃꯥꯅ ꯍꯣꯏ ꯏꯌꯥꯝꯕ ꯂꯥꯛꯇꯧꯕ ꯅꯨꯃꯤꯠꯇꯣ ꯍꯥꯏꯕꯤꯔꯛꯑꯣ ꯏꯌꯥꯝꯕꯅ ꯆꯥꯅꯤꯡꯕ ꯍꯦꯟꯖꯥꯡ ꯑꯃꯇ ꯅꯅꯥꯎ ꯄꯤꯖꯒꯦ ꯍꯥꯏꯌꯦ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯏꯅꯥꯎ ꯍꯥꯏꯔꯁꯤ ꯑꯩꯅꯅꯦ ꯆꯥꯕ ꯍꯥꯏꯕꯗꯤ ꯑꯥꯗ ꯆꯠꯂꯤꯁꯦ ꯍꯣꯏ ꯃꯌꯥꯝꯗꯤ ꯅꯨꯡꯁꯤꯅ ꯄꯤꯖꯗꯅ ꯑꯩ ꯆꯥꯕꯗꯤ ꯆꯠꯄ ꯅꯠꯇꯦ ꯕꯠ ꯏꯅꯥꯎꯒꯤ ꯋꯥꯍꯩꯁꯦ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯅꯥꯎꯒꯤ ꯋꯥꯍꯩꯁꯤꯗꯅꯦ ꯑꯩꯅ ꯄꯦꯜꯂꯤꯁꯦ ꯑꯗꯨꯅꯅꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯝꯄ꯭ꯂꯤꯠ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯒ ꯐꯣꯂꯣꯋꯔꯒꯤ ꯃꯊꯛꯇ ꯑꯩꯁꯨ ꯈꯔ ꯑꯁꯨꯃꯥꯏꯅ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦꯅꯀꯣ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤꯗꯣ ꯈ꯭ꯋꯥꯏ ꯃꯔꯨꯅꯤ ꯑꯗꯨ ꯑꯩꯁꯨ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯑꯝꯇ ꯅꯅꯥꯎꯅ ꯄꯤꯖꯒꯦ ꯍꯥꯏꯕ ꯁꯤ ꯌꯥꯝ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯂꯧꯔꯦ ꯑꯗꯨꯒ ꯃꯥꯏ ꯅꯝꯕꯔꯁꯦ ꯍꯧꯖꯤꯛ ꯕꯕꯥꯒꯤ ꯐꯣꯟꯗꯩ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯐꯣꯟꯗꯒꯤꯗꯤ ꯔꯦꯀꯣꯔꯠ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯥꯏ ꯅꯝꯕꯔꯁꯦ ꯅꯝꯁꯤꯟꯒꯦ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯛꯀꯦ बिजी रहेगा मालूम है आप जिस व्यक्ति को उनका तो सिंधी को मैं हेलो हेलो हेरोजित ओइबिबा नत्रो हेरोजित लाइस्रम नत्रो माने का है सोम से आई खंगीब्रो हाँ है आई नदी खंगीस हेरोजित से आई खंगदे अदो आई मिंग हायरादि सरप्राइज होगद्रा हायो का एम्पुटी नाउ को यूट्यूबर दो खंगी ओ हाय याबा या फाइ नाउ रे ताव फास्ट दी खंगदवने केंगसिलकपनी वा तेबा आई का रे खंगदवा आई जो बात तो पा इंगे रे तौदगी याबा खंगे रे खंगब्रो खंगे नंगी थारको मेसेज खैदो ताबदा याम नुसीबा हाइतार कनोमता हाउ पिजगे हाइरकपा अस संकाना मतेंग तौनीगा हाइरकपदो मणिपुर चटपा चटबा नाउना अस नंगना हाइरकपदो मणिपुर चटबा थमोदे पेनबा हाइतार नाउना हाइरकपदो तनी वा ननाउना सिदा पिजा तनी आई फार पुतु लाको खंगी आदबु चलदी अदुम यामना नुसीबनिना पिजैबा आइसु अदुनाबुदि चनिंगिनिनाको अदो आई चटपबुदि कंफर्म ओइद्रिबको अदो नाउना अदुमाइना हाइरकपदो अस याम नुंगाइबदु आइना अस ngasiदी फोन अमता तौगेना तरोकन आई ना नंबर सिप्तो दai थबक मा आराम आइगा तौ कोइ चले लइबदो ओ अदो आई संग फोन दा तौदबा अच्छा अदो युमदि कना कना लैबिगे ब्रदर गे युमदा जे कोइ रुम फैमिली रुम फजरा लै आई नुपि थिरेबा नुपि थिरबो नाइस angang yaurbo ngang yaure kyam chawre angang ai ye icha pi ani choreba ahanda sai taru chore atomaja sai amaga tha mari mu chore yam nusi dadi chawre ne dadi ko isini naw di kya suge isina hum ne adu aina han ina bangwa icha pi amga inaw ni pa di kai tamni ba laika ma lai tamde ichandi ꯆꯟꯗꯣ ꯇꯝꯅ ꯃꯥ ꯏꯁꯟ ꯃꯦꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯁꯦ ꯅꯨꯄꯤ ꯑꯉꯥꯡꯒ ꯏꯅꯥꯎꯒ ꯃꯃꯥꯒ ꯕꯕꯥꯒ ꯏꯅꯥꯎꯄꯥꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯊꯤꯔꯕꯣ ꯑꯣꯏꯁ ꯃꯅꯤꯄꯨꯔꯗꯤ ꯉꯟꯕꯅꯤꯍꯦ ꯌꯨꯝ ꯄꯥꯟꯕꯗꯤ ꯅꯪꯒꯤ ꯆꯍꯤꯗꯨꯒ ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯄꯥꯜꯂꯦ ꯅꯆꯟꯅꯨꯄꯤꯁꯨ ꯄꯥꯜꯂꯦ ꯂꯣꯏ ꯄꯥꯜꯂꯦ ꯍꯣꯏ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ matang sana panggedamnya adu mama ba khoi di dum nuai ana yauti ko ana ai jibu throbo yaudi phai adu nang keno ma job tawi hai tai na ai job ai gi pai ka ko thawi tawdi ba ko ai gari ka chatle yam phai
ꯕꯕꯥꯅ ꯊꯕꯛꯇ ꯄꯨꯏ ꯍꯥꯏꯗꯣ ꯅꯪꯅ ꯀꯥꯔꯒ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯐꯥꯔꯝꯁꯨ ꯇꯧꯋꯦꯕ ꯑꯩꯈꯣꯏꯀꯣ ꯐꯥꯔꯝꯗ ꯀꯩꯗ ꯆꯠꯄ ꯈꯣꯠꯄ ꯑꯃꯨꯛ ꯇꯧꯋꯦꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯐꯦꯠ ꯍꯥꯏꯍꯧꯒꯦꯅ ꯍꯥꯏꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯇꯣꯛꯑꯒ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ ꯑꯩꯁꯦꯅꯦ ꯑꯩꯅ ꯈꯜꯂꯝꯕꯁꯦ ꯃꯊꯪ ꯆꯍꯤꯁꯦ ꯃꯅꯤꯄꯨꯔ ꯆꯠꯄꯗ ꯏꯁꯥꯒꯤ ꯒꯥꯔꯤ ꯄꯨꯔꯒ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯅꯨꯡꯇꯤꯒꯤ ꯅꯣꯡꯃ ꯀꯥꯟꯗꯅ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯝꯒꯦ ꯆꯠꯂꯝꯒꯦꯅ ꯈꯜꯂꯝꯕꯗꯣ ꯑꯗꯣ ꯂꯝꯕꯤꯗꯣ ꯃꯈꯥ ꯆꯠꯄꯗꯨꯗꯤ ꯐꯔꯛ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯠꯄ ꯇꯥꯔꯗꯤ ꯃꯊꯛꯇ ꯂꯥꯛꯇꯥꯔꯅꯤꯗꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯥꯗ ꯆꯠꯂꯗꯤ ꯑꯗꯨꯝ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯏꯆꯤꯟ ꯏꯅꯥꯎꯕꯨꯗꯤ ꯃꯌꯥꯝ ꯊꯣꯛꯑꯁꯨ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯁꯛ ꯃꯥꯏ ꯈꯪꯅꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟꯗꯣ ꯅꯨꯡꯉꯥꯏꯗꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤ ꯄꯨꯊꯣꯛꯑꯒ ꯊꯣꯛꯂꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯅꯥꯎꯗ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯃꯁꯤ ꯕꯕꯥꯒꯤ ꯅꯝꯕꯔꯗꯩꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯅꯤꯡꯕ ꯅꯪꯒꯤ ꯃꯦꯁꯦꯖꯇꯣ ꯄꯥꯕꯗ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯅ ꯊꯑꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯅꯪꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯁꯤ ꯉꯥꯏꯍꯥꯛ ꯂꯩ ꯍꯣꯔꯦꯟ ꯂꯥꯛꯇ꯭ꯔꯣꯅꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯍꯣꯏ ꯏꯌꯥꯝꯕ ꯑꯗꯨꯅꯦ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯆꯤꯡ ꯀꯥꯔꯨꯕ ꯏꯁꯥꯁꯦ ꯈꯔ ꯋꯥꯏꯗ ꯍꯤꯞꯄ ꯂꯩꯕ ꯑꯩ ꯈꯜꯂꯦꯕ ꯑꯗꯨꯅ ꯅꯪ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯁꯦ ꯑꯅꯣꯟ ꯑꯣꯏꯕꯒꯤꯅꯤ ꯃꯁꯤ ꯇꯧꯁꯤꯜꯂꯛꯇꯪ ꯍꯥꯟꯅ ꯑꯩ ꯍꯧꯒꯦ ꯍꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯁꯦ ꯈꯠꯄꯁꯦ ꯅꯪꯅ ꯀꯅꯥꯅꯣꯒ ꯇꯧꯔꯛꯄꯗ ꯌꯥꯝ ꯅꯣꯡꯅꯤꯡꯉꯛꯄ ꯈꯥꯡ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯗꯨꯗꯤ ꯅꯪ ꯀꯥꯏꯗ ꯆꯤꯡ ꯀꯥꯔꯨꯕꯒꯤ ꯑꯗꯨꯒꯤ ꯋꯥꯅ ꯄꯣꯊꯥꯔꯝꯃꯤ ꯍꯥꯏꯔ ꯑꯩ ꯄꯣꯊꯥꯔꯝꯕꯅꯤ ꯋꯥꯔ ꯇꯧꯔꯒ ꯑꯣꯀꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯃꯤꯔꯕ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯩꯅꯣ ꯄ꯭ꯔꯦꯡ ꯀꯥꯏꯅ ꯑꯃ ꯃꯌꯥꯝ ꯊꯥꯡꯒꯠꯅ ꯇꯥꯏꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯦꯖꯀꯤ ꯐꯣꯂꯣꯋꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯥꯡꯒꯠꯄꯗ ꯁꯤꯗꯤ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤꯅꯤ ꯅꯨꯡꯁꯤꯕ ꯁꯤꯌꯥꯔ ꯇꯧꯒꯦꯅ ꯑꯩ ꯊꯃꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯕꯗꯣ ꯄꯥꯕꯗ ꯄꯦꯟꯕꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯩ ꯁꯤꯌꯥꯔ ꯇꯧꯔꯛꯄꯗꯣ ꯑꯗꯨꯅ ꯑꯩꯅ ꯊꯑꯣꯏꯅ ꯅꯪꯕꯨ ꯑꯩꯅ ꯁꯦꯂꯦꯛ ꯇꯧꯔꯒ ꯐꯣꯟ ꯇꯧꯁꯤꯟꯕꯅꯤꯗ ꯑꯗꯨ ꯑꯩꯒꯤ ꯅꯝꯕꯔ ꯑꯅꯤꯈꯛ ꯊꯥꯈꯤꯕꯗꯣ ꯑꯗꯨ ꯑꯩꯒꯤꯅꯤ ꯑꯃꯅ ꯋꯥꯆꯞꯅꯤ ꯑꯃꯅ ꯐꯣꯟ ꯄꯥꯏꯕꯀꯣ ꯑꯗꯨꯒ ꯅꯪ ꯕꯕꯥꯒꯤꯁꯤꯁꯨ ꯑꯗꯨꯝ ꯁꯦꯚ ꯇꯧꯁꯤꯜꯂꯨꯅꯦ ꯑꯗꯨꯒ ꯑꯩ ꯑꯥꯗ ꯂꯥꯛꯄꯩ ꯀꯟꯐꯥꯔꯝꯕꯨꯗꯤ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯑꯩ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯀ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯥꯗ ꯂꯥꯛꯄ ꯇꯥꯔꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯋꯥꯔꯦ ꯍꯥꯏꯕꯅꯤꯅ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯑꯃꯨꯛ ꯇꯧꯔꯁꯤꯀꯣ ꯅꯨꯡꯉꯥꯏ ꯂꯩꯌꯣ ꯍꯣꯏ ꯊꯝꯃꯣ ꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯑꯩꯒꯤ ꯄꯦꯖꯀꯤ ꯐꯣꯂꯣꯋꯔꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯑꯁꯤ ꯅꯨꯡꯁꯤꯕ ꯃꯔꯛꯁꯤꯒꯁꯨ ꯍꯥꯏꯗꯤ ꯑꯃ ꯑꯅꯤꯕꯨꯗꯤ ꯌꯥꯎꯔꯛꯏ ꯕꯣꯔꯥꯗ ꯑꯃꯅꯤ ꯄꯠꯄꯗꯧꯅꯀോ ꯀꯣꯃꯦꯟꯁꯦ ꯌꯥꯝꯅ ꯍꯥꯎꯇꯕ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯣꯛꯄꯅꯦ ꯑꯩꯅ ꯀꯣꯃꯦꯟꯗꯤ ꯌꯥꯝ ꯊꯤꯅ ꯇꯧꯗꯕꯅꯦ ꯑꯗꯣ ꯑꯩ ꯍꯥꯏꯅꯤꯡꯕꯗꯤ ꯀꯣꯃꯦꯟꯁꯦ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄꯩ ꯁꯔꯨꯛꯄꯨꯗꯤ ꯌꯦꯡꯗꯕꯅ ꯐꯩ ꯌꯦꯡꯕꯤꯔꯨꯅꯨ ꯁꯤꯒꯗ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯃꯁꯥ ꯑꯄꯥꯝꯕ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯎꯕꯤꯔꯤꯕ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯤꯔꯤꯕ ꯃꯣꯏ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜꯗ ꯌꯦꯡꯕꯤꯔꯨꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯇꯨꯛꯊꯅ ꯂꯩꯔꯝꯕ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯔꯒꯦ ꯑꯩꯁꯤꯕꯨ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯊꯧꯅꯥ ꯍꯥꯞꯄ ꯉꯝꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯅ ꯅꯥꯝꯃ ꯌꯥꯎꯔꯤꯕ ꯐꯥꯎꯗ ꯖꯒꯣꯏꯕꯨ ꯁꯥꯕꯣ ꯌꯥꯎꯁꯪꯕꯨ ꯁꯥꯟꯅꯕꯣ ꯌꯣꯠꯀꯤ ꯈꯣꯡ ꯍꯥꯞꯄꯒ ꯃꯥꯅ ꯀꯔꯤꯝ ꯏꯀꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯋꯥꯈꯜꯗꯕ ꯑꯩꯈꯣꯏꯗꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯩ ꯑꯩꯈꯣꯏ ꯀꯔꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ ꯃꯥꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯉꯤꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯗ ꯃꯃꯥꯡ ꯊꯥꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯈꯔ ꯈꯜꯍꯟꯅꯤꯡꯕ ꯑꯗꯨꯒ ꯗꯤꯖꯦꯕꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯗ ꯈꯔ ꯃꯃꯥꯡ ꯊꯥꯅ ꯆꯠꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯐꯥꯎꯕ ꯈꯔ ꯌꯦꯡꯕꯤꯔꯨꯆꯣ ꯑꯗꯨꯝꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯀꯤ ꯐꯣꯂꯣꯋꯔꯁ ꯑꯗꯨꯒ ꯀꯣꯃꯦꯟ ꯃꯌꯥꯝ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯕꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯕꯨ ꯍꯧꯖꯤꯛꯇꯪ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯩꯒꯤ ꯄꯦꯖꯀꯤ ꯐꯣꯂꯣꯋꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯤꯗ ꯁꯄꯣꯔꯠꯇꯨꯒ ꯌꯥꯝ ꯍꯔꯥꯎꯕꯅ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯖꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯑꯩ ꯈꯟꯒꯠꯂꯒ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯕꯁꯨ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯥꯗ ꯆꯠꯄꯩꯗꯣ ꯀꯟꯐꯥꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯃꯁꯤꯃꯇꯪ ꯍꯥꯏꯔꯒ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ
ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯐꯕꯗ ꯑꯣꯏꯕꯤꯌꯨ ꯃꯁꯤ ꯈꯤꯇꯪ ꯍꯥꯏꯔꯒ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ